Kharam Wi-Fi village the SoO camp thamjilakladi Churchandpur Kangpopi road thinglani haigre handak Bharat Sarkar ki Ministry of Home Affairs amasung Kuki su militant singa tawnakiba SoO agreement adugi matung inna Kuki militant singi thingsat camp asi Kangpopi district ki Kangso police station ki manung chanba Kharam Wi-Fi village da lahang ki choi camp haina mameng thonduna Hongzilaknaba thorang tawribasi Foothill Naga Coordinating Committee na yaba ngamloi Naga singi pari purigi oiba lamda aina yadaba Kuki militant group singi camp asi hongzinanaba honaba tarabadi hojik Naga ki pari purigi lam phawduna chatliba Kuki singi lifeline oiba Churchandpur Kangpopi road asi mapung phana thingjilagani haina committee sin thadrokpa zero lamana haide zero sina makha tana hairibadi thawong asi Foothill Naga Coordinating Committee da ikaiba pibada natana Naga miyam gi right matpani Manipur miyam Mamaidagi Foothill da lairiba Naga community singi sentiment ikai khumnagani haina phongdokharga SoO agreement review tawduna Kharam Wi-Fi village da unlawful Kuki militant group singi SoO camp hangdoknaba honaribasi yaba ngamloi Karigumba thingsat camp asi Naga singi pari purigi lam oiriba Kharam Wi-Fi village da hangtokpa tarbadi Kuki amasung Naga community anigi marakta saungna inai tanaba haibadu thokane karigumba asugumba laibak thiba thodokching asi tholakpa tarbadi madu tholakpa afafatagi daita pomba Manipur Sarkar na pugadabane Manipur government gi maikai Foothill Naga singi sentiment ikai khumnagani hana phongdokhiba aduna maram oiraga good faith da Foothill Naga Coordinating Committee na Kuki singi mathakta sathakiba athingba khongjang sing adu handokhibane illegal Kuki village samata indigenous Nagaland owner singi ayaba yaudana lingba yaroi karigumba lingba tarbadi madu karigumba amata singnaba tawdana eviction chathagane Kuki refugee singna Naga singda chathaba namthak ki thawong sing yauna Kuki militant singna ain kainu drug pothok pusin tawba amasung ain yadaba olom sing lalonbagi thabak chathariba sing asida matang koina khagduna leiba ngamloi haire Keno gi lusingba khenthang gi yumda attack satharam le hari haukiba tang manga gi numidang pung 10 makhairom taba matamda Churchandpur district ki Churchandpur police station gi manung chanba Dorcas road ta leba Keno gi lusingba khenthang Elias Kelvin haplang gi yumda sakhangdaba singna petrol bomb langsenduna attack satharam le hari adu thodok adu da kana amata aso panjaw khide thodok adu kana na karigi damak satharam lebano haibadu hojik phawbugi oina sabsana khangbangam adu Keno gi lusingba khenthang asi kiba September marida Ministry of Home Affairs ka punna SoO agreement sign tawna kibadu da yaw kiba oibana agreement adugi mayok ta laiba kangpu singna attack adu sa tharamba yai haibagi singnaba laire adubu hauju phawbugi oinadi thodok aduga mari leinana mi pha mi pun amata tawba laitre hari Manipur da Prime Minister lakani haina ngangnariba asiga mari leinana Governor na BJP gi MLA sing Raj Baban da kauduna ngasi bi phampang thokre Bharat gi Prime Minister Narendra Modi na September 12 natraga 13 da nongma gi khongsat oina Manipur da laktuna ahan bada Churchandpur da thunglaba matung da ani suba oina Kangla da wangangani haina riba thorama sige mangoina na ngasi Manipur Governor Ajay Kumar Balana mayai tangba loduna ngasi Raj Baban da BJP gi MLA kunga manga ga loinana mi phama mapang thokre Imphal Raj Baban da ngasi ayuk pung 12 rom taba matamda pangthokiba mifam aduda Speaker T.S. Saitaberta hanagi Chief Minister Nongthombam Biren hanagi Minister Thongam Biswajit L. Susindro Y. Khemchan Dr. Sapam Ranjan Haikham Dingo amadi atai MLA kunga mga romna Governor ga unaduna wari sanaki hairi Governor na ngasi BJP MLA singi oina kauraktiba mifam asigi maru iba maram oigani haina ribadi Prime Minister Narendra Modi na Manipur da lakani hairiba asigi maram da BJP gi MLA singa lopam thokpa thaudang adu sabsan lomina ba oigani hairi thajaba yaba paw amana hairibadi ngasi Governor na MLA kunga mga ga wari sanaba da BJP Manipur Pradesh ki President A. Sardasu Sarugya ki hairi loina Manipur lenga ki Chief Secretary Security Advisor amadi DGP su mifamadu da Sarugya ki hairi loina Manipur da numit kharani gi matung da Bharat ki Prime Minister Narendra Modi lakani haina pana ringai cherakta kadi karamba agenda da ngasi Governor unari bano haibagi wahang kaya di lakle Governor unabadu da BJP gi Naga amadi Kuki MLA amata Sarugya khide haina su pawgi likhun amana hairi amarom da ngasi Governor ga BJP gi MLA singa unabadu da Kuki gi MLA taragi manung da BJP gi MLA taresu ngasi gi mifam adu da video conferencing gi kuthang da Sarugya ki haina su pawgi likhun amana hairi mifam adu Bharat ki Prime Minister Narendra Modi na Imphal da lakadoriba amadi Churchandpur da chatkadoriba sigi matang da mapung phana thoram pangthok nabagi matang da lopam thokpa thodang adu punna lominabagi ngasi gi mifam ase pangthokibani hairi
Panba yabadi Prime Minister na Manipur da lakani haina ngangnariba asiga mari lenana Manipur gi Governor Ajay Kumar Bala thasigi anida Delhi da satuna center gi lusingba singa wa tanaroraba matung thasigi mangada Imphal da halakibane mahana Imphal da halaklaba matung BJP gi MLA singi mifam asi kaurakibane haidi Panba yabadi mamang thakki matamda BJP gi MLA sing amukta masing suna punduna wa tanaba ngamdaduna lakibane Lai Inkol gi wathok loisinanaba Union State Minister Ramdas na Manipur gi Governor da taksin khre haidi Lai Inkol eviction tawgani haibagi matangda haujik thopliba wathok asi yengsinbiyo haiduna Social Justice and Empowerment gi Union State Minister Ramdas athawale na Manipur gi Governor Ajay Kumar Bala da taksin khre Lai Inkol kanbalup na haujik Lai Inkol da leiba miyam eviction tawgani haibagi leiriba wathok asiga mari lenana Republican Party of India athawale gi National Secretary Maheshwar Thonawjam gi khuthangda Union State Minister Ramdas athawale da memorandum ama pisin ke baduga mari lenana Union State Minister Ramdas athawale na Manipur gi Governor Ajay Kumar Bala da taksin ke bani haidi Lai Inkol kanbalup ki President Anil Maimom na khuyek piduna pisin ke ba memorandum aduda Lai Inkol da leiriba miyam ase kadai da kamdong na leirakhiba lengak na kamdong na thamlakhiba miyam ase gi phangpham thokpa hakna singba pumba palle haiba memorandum aduga loinana ase Union State Minister na Manipur gi Governor da taksin ke badu da haujik thopliba Lai Inkol gi wathok asida Governor na ahenba miyeng sangduna miyam gi mateng taw haiba wafam su yauri haidi Modi lakpada unanaba Kuki singna ku mayam sare haidi Prime Minister Narendra Modi Susanpur da lakpada maitai singna makhoibu otpire hatpire haiba unanaba ahangba ku mayam ama saduna thelaga thamgadawri mafam adudagi phangba pawna hai yamlaba ku sing pareng sana thamdanaba haujimak yamna kanna ku semba saba amasung masu amuba sangbana chingba chathare asiguma makhalgi ku sing asi sakhangdaba kharana handakta amu huran kebagi wathok laikhrabane tungda mangkhre haramba ku sing adu amuk phanglakibane saurakna ku samagi mathakta saraga PM Narendra Modi gi miyeng singsanaba amasung Manipur da gi tokhai taraga Union Territory ama sembiyo haiba demand tawnanaba thorang tawri hairi Japan ki Prime Minister pham thadokre haidi yamna thajadaba thawang amada Japan ki Prime Minister Ishiba Shigeru pham thadokle haina ngasi lauthokre Japanese Parliament ki mikhalda ningba kaininga oiba moongda Shigeru ki party na maithi khraba matungda mahana pham thadokpagi wafam lauthoraki July thada Ishiba gi sungsinaba lenga na Parliament ki upper house da minority take mamang sahida sungsinaba lenga asi Parliament ki lower house da su minority takhrabani Kyodo News Agency ki report amagi matungina de sungsinaba lenga na Parliament ki house ani makta majority oiba ngamdrabasu Japan da political ki sarangnaba phibam thohalaktanaba Ishiba Shigeru na Prime Minister ki pham makhata na paikhigan haidi Punjab ki isau da miyoi nifu taruk sire Punjab ta isau ki phibam losilakpa loinana haukiba pung kunmari gi manungda miyoi ahum sikre haujuk phawbada isau ga mari lenaba thongdok singda sikiba miyoi punna nifu taruk sure hanadagi hauna ising thumjinduna leiriba state asigi mafam sing nataba atopa khungang nifu ga nipan da su isau thoktuna mahi marong kaya manghan takhan ba yabagi phibam da leire haina officials singna phongdokhi hiram asigi matang da report amana hai state asigi tongan ba district kulumdoi gi khungang lising amaga chamapan maudrain pan Isau gi awaba mayoknare khwaidagi phibam soklaba Gurdaspur gi khungang sahunga komapan ising thumjin khibaga loinana miyoi lak 1.45 isau gi awaba mayoknare mahi marong uba lokpham hectare lising tara tare chamriga nifumanga isau na maram oiraga amang ata thokhale haukiba sahi yangkhai gi manungda handak ki asina Punjab ta khwaidagi khudong thininga oiba moongda isau thokpani hairi noma gi phibam luslakpa maramna September 8 da Prime Minister Narendra Modi na Punjab ta satuna amang ata thoklaba phibam yengsingadawri National Disaster Response Force amasung State Disaster Response Force ki team kaya thajanduna isau gi awaba nanglaba miyoi lising kunganithoi khudong thiba thokloidaba mafam da hongdo hankre miyoi lising tare na relief camp singda saidang pham lawduna leiri hairi Apundu saktam ngakadabani haiba wafam constitution da yaude haina Aaron Kipgena phongdorakre Manipur gi apundu saktam ngakadabani haiba wafam Indian constitution da yaude haina Kuki militant singi apundu lup ama oiriba United People's Front UPF ki spokesperson Aaron Kipgena India Today da piba interview ama da phongdokre mahana hai ki handak da center ka khuyek pina kiba suspension of operation SoO agreement ta legislature yabo union territory ama Indian constitution gi makada semnaba ki political dialogue tawnaba yamna maru
ꯂꯩꯕ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯆꯠꯊꯗꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ ꯁꯦꯞꯇꯦꯝꯕꯔ 4ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯅ ꯃꯃꯥꯡꯗ ꯆꯠꯅꯔꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯦ ꯀꯨꯝꯖꯥ 2008ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄꯒꯤ ꯋꯥꯐꯝ ꯌꯥꯎꯔꯕꯁꯨ ꯍꯟꯗꯛꯇ ꯅꯧꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯎꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯗꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯝꯖꯥ 2008ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯂꯣꯖ ꯑꯃ ꯌꯥꯎꯍꯟꯈꯤꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯟꯗꯛꯇ ꯅꯧꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯃꯃꯥꯡꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯆꯨꯝꯊꯣꯛꯂꯦ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNUꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯟ ꯑꯃ ꯄꯨꯔꯛꯄꯗꯨꯅꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯕꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ SoO ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯨꯝꯖꯥ 2008ꯗ ꯑꯍꯥꯟꯕ ꯑꯣꯏꯅ SoO ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯇꯝꯗ ꯀꯥꯗꯔꯁꯤꯡꯅ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕ ꯂꯩꯇꯦ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯟꯅ ꯊꯝꯖꯤꯟꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯝ ꯈꯔꯗꯒꯤ ꯇꯉꯥꯏꯐꯗꯅ ꯈꯨꯠꯂꯥꯏ ꯈꯔ ꯊꯝꯍꯧꯕꯅꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯍꯟꯗꯛꯀꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯊꯝꯈꯤ